Matamdu 1912 ne masagi jahi 38 suraba David Blair hariba nupa se White Star Line kauba British Shipping Company amada senior merchant seaman ama oina thabak toramme. February thada company aduna mahak haujik kan sariba yamna chawkhraba ake amaugi luxury cruise liner amada second officer oirani haidana nungaiba paw sipirakhi. Jahastu matam aduda Northern Ireland da saba loisinabai damak yam kan hotnariba matang oikhi. Second officer ama oina David na mapung oina tawdoriba thaudang adude jahastuna samudra khongsalakpa kanda changdoba navigational operations chalaibani. Asumna jahaz thawbagi thabak si mahak atai atopa jahaz kaya amada hana tawjakragasu sigumba jahaz mapi sidadi amukta faw tawkhidre. Magi career da khwaidagi luba singnaba ama oidori habase David yam munna khangjarame. Adubu masina mabu kibidi ki halamde yam excited oi hairaduna magi imung manungda adum wari saramme. Jahaz safam mafam Belfast tama khudak ta chatkhi aduga saba loiba numet haidi April gi tang ani faw punna tha ahum mafam duda laikhi. Jahaz mai pak na ising da launch tawraduna mathamoi da pongjaba chawthokjabaga loinana David crew amadi lemhauriba staff sing England tamna khongsalak lamme. Makhoi gi khwaidagi ahanba panthong fam United Kingdom gi Southampton fawbade crew amadi staff sing tamak tonglakhi. Makhoi numit nini matung khutlau palho leita hidhang fam da thunglakhi. Crew sing duna April gi tang tarada jahaz tu gi khwaidagi ahanba New York tamna chatkadaba khongchat aseng madugi damak kadai da soikhigadage yam checksina senaramme. Pochang chaijang kaya amasu kupna yangsinkhe. New York chattoba customer sing boarding gi damak kakhatna ba haunarakle. Pung ani muki manungda mi lising chawkhraba jahaz aduda yam harauna tongduna mahi wari watai tawduna leinaramme. Jahaz hithang famdai hodoktoba pung amamukta ngairba kanda David ki damak mahaki anoba boss singduna paw nungaitaba ama pirakhi. Paw adudi masine David experience pudi lejaragasu sigumba thoidokna high profile oraba jahaz sigi damak yauna experience leitribanina atopa ama oina chalhalani haibasine. Paw sitabada David yam sathina ningba kaikhi adubu ningba kaibadudi thambu thamkhise loiramdai pungjada honglakpa warepse yam achoba khudong chadaba ama oikhi. Mari kakhatnarakliba passenger sing marak aduda David magi mapot machai tongan ba upu singdai koithi thiduna nangnaba kochen yam hobe hotna jakhi. Asumna ma makhuta luggage pick thana pairaduna crew member singduda aroiba bidai piramme. Magi mahut silhauriba nupa adudasu afaba mangol piramlaga jahaz tudai kumtharakhi. Ma hotel amada leirage haina lakhi aduga numidang dumaktada magi imung manungda chithi ama ma lehore habagi nungaitaba paw pinanaba iraba matung ma famungda changkhi. Mathangi ayok magi luggage marakta humduna yenglubada soibadagi jahaz tugi sojai ama puraga lakle haba khanglakhibane. Masigi sojai si second officer na paigadaba jahaz tugi durbin loinamak thamfam yam maru oiba upu ama khakine. So si mangonda yausilaga leirambasida David asukimatik nungaikhide. Adubu haujikti jahaz tu su chatkre aduna upaide karisu leitrabanina sodu post ki khuthangda New York yaunaba tharage khankhi. Asomdana jahaz tu gi officer singna sodu yaramdre khanglakpada makhoina su David ta leiramlani haina adum khankhi. Adubu haujikti so ama khaki damak amuk mamai leiraga hanba farak tarani durbin yaudragsu thoidokna hai singlaba masagi mathauda changkholaba lookout singna lambida athingba piba yaba loinamak uni haina khandok chakhi. Numit mangani gi matung madugi maraibak thiraba Titanic hariba jahaz adu atawbu unpak amada thomjinbadai tonglakpa mi lishing ama chamnga puthaduna irol nungda lupkhi. Hinghoba mi khara khaktoi manungda Frederick Fleet ko nupa ama khak yawi mahak unpak tu ihana na ukhiba nupa amane. Sadat inquiry da mahak na pikhiba statement magi warol matung ina karigumba durbin sizinnaramlagadi Titanic ke lambida unpak leire watlingai de khanglamgadabane adu oiramlagadi jahaz tu khudong sukthi thiram loidabani haikhi. Titanic lubhankhiba Hollywood ki maming lerba film ama suputhok hankhiba masigi icham chamba yot ki sojai se 1980s matamda International Maritime Charity Sailor Society da donation oina fangkhi. Adagi amuk 2017 da mase Chinese businessman amana 90,000 pounds piduna auction amadai leikhi. So yonbadai talakhiba senfam sing ngasi su Sailor Society gi education program gi funding oina sizinare. Ngasi gi wahang Titanic na thadoklaga lakhiba Southampton amade jahaz gi panthungfam oijaram doba New York ani gi marakta leiba samudradu karambano haibiramo.